Koila Thakhiba Tha Taruk Fadringei Sawambung Sagolmangi Lambi Paktaknana Kaiba Hourakle. Semba loikiba Tha Taruk Fadriba Sawambungdagi Sagolmang Taba Kaibi Lambigi Mafam Kayada Koilas Kaiba Houre. PWD gi official Kharaga Yanaraga Thikadar Amadi Miyoi Kharagi Gang Khutpu Amana Lambi Sembagi Thadarakpa Sel Miyamda Utchairaga Haina Thokrabra Haibagi Jingnaba Leire. Mari Lainaba Singna Thigatpiraga Matik Chaba Chairak Pibiyu Haina Lambi asida tangliba khunja singi maikaidagi fongdoknarakli. Lambi asigi Paurabi khulgi awangromda mafam kayada kaiba hourakpadagi huidrom haikak mapal kaibi taret khulna chingba khulgi miyoi kayana kairiba saruk adu yengmada lambi mayaida koila mamingtagi oina tairaga lambigi matai thangba saruk singda khara thagatlaga koila thana hapa saba oiramle haiba khangki. Mafam aduda punkhiba khunja singna fongdorakpada Matam kuina sembidana laklaba lambi asi hanadagi saruk ani thokna pakthoklaga machine koilas thabagi ayaba pirakle tabada lamdam asigi miyoi pumnamak haraunakhi. Lambi semba haurakpada miyamna semnariba lambi khutsemga manadana mawang maril tadana semba haurakpadagi tongan tongan ba khulgi khunja singna quality control tawna lambi sembiyu haizabada thikadarga mari leinaba singda haizabada tabikhide. Quality control tawbiyu hairuba singadu lambi semba pamdaba chawkhatlakpa pamdaba tahannanaba lambi sembagi ayaba laurakpani haiba miyoi kharana politics romda puthokhi. Hana semdana leirambadagi nauna semlakpada harauba haitaba lambi sembagi ayaba laurakpada thagatningdaba tahallaga afaba lambi oihaunaba hairuba singbu tongana inthoklaga thamki. Huidrom khulgi khunja singna quality control tawbiyu hairubagi huidrom khulgi saruk kalaga thangnaba khuldagi koilas tharaga huidrom khulna lambi semba thingle haina mayamda aranba tahanba fauba yaukhi. Lambi asi fazana sembiyu haibasing namduna aranba tahallaga lambi sembagi kaitharakpa senfam selna ngayenanaba hotnaba geng khutpu ama leire haibagi chap chaba khudamasi Tha Taruk fauba fadriba koilas fakpa haurakpa asina chingnare. Houzik mak lambi asigi saruk khara koilas yaudaba yauribani punna koilas thaba loirakpada hana Thakhiba saruk nauna koilas thadaba yadabadagi fibamda lambi semliba asi thikadarna soiribra departmentna soiribra thidokpiyu loinana lambi asi nauna semhanbiyu karigumba asigumba fibam asida adumak thamlabadi akanba khongjang changsilakani haina fongdoknarakhi. Department gi side tagi soiba bu oiragasu Thikadar gi side tagi soiba bu oiragasu ani sigi marakta asoiba do kai lege habadu tidokpiraga tamiyeng changbiyu karigumba miyeng changda taragadi hoigi hariba lambi asi akai to hena tholokpanina prajar mayamna saurakani aduna khara thuna action lobiyu Thikadar gi side tagi action lokhatpiyu aduga department gi side tagi action lobiyu habje thamjari. Lambi je khoi kola sabaje tha mari manga bu phadri adubo hojikti lambi gi mafam akhoi jik lejeba mafam je akhoi gi paura bi gi area akhoi lamjing mera school da leiba jaga dune akhoi nukti gi chapa mafam jida hojik se mayai jida kutlaga mafam je loina akhoi pawmei chingna loina ubire akhoi mafam je loi kai raga phanman chongthoktana hino laudana masi अखोई यामना लंबी जे फरनी हादना मेचिन गा चिंगबदु दे याम थवा यावनो याम पुकनिंग वाखन नुंगाइने खंजरुबनी अदुबु तौरमिबा थबक सिदि पुरा तायोनरमे मरमदुना मसुमबागी थबक खुसुजे मसी अमोना तौबिगनु लोइना मसी डिपार्टमेंट यारगा तौबिरिब्रा लोइना हुजि मया जिजु लोइना कुले लोइना इसिंग लेबगी मम्मी लोइना तारे सिदि ngasi हाइये हंसि लेगदि अमुसु काइरानी अदुना अथुबा मतमदा अखोगी डिपार्टमेंट साइड ना यारगा तौबिरिब्रा नत्रगना ठिकादारना डिपार्टमेंट तानादना हेता तौबिरिब्रा मसी करी कंडीशन तौबिरिब्रा नो हाइबदा अथुबा मतमना सेंगतोपियु लोइना अथुबा मतमना मसीगी नौना अमुक मसीगी अखोई लंबी जे कोइला साबिगिदमने हाइबा वाफम जे अखोई थमजरी लोइना डिपार्टमेंट जु अथुबा मतमना पुनिंग चंगबिरगा हाइरिबा कनोसी लंबी जे मागी पोल होल लाइरिबा मफम जिंग इजि कायरगा इसिंग चंगगा लाइरिबा मफम जिंग जे लागा अंते येंबिरु लाव जी नुसा साबजु ngasi humni mai ni sure नुसा फजन सारे सी मफम जिदे इसिंग लोय चोला लई जी कायरगा फन लोय चोंथोरे जी मफम मरी मंगा ने कोना राउंड कोइसल लई जे अना अथुबो मतमदा कोई डिपार्टमेंट ना यामना थुना एक्शन लौखटपियु नत्रगदि मागे जी की प्रजा मयाम अमा हौरगा अखोई अथुबो मतमदा लंबी जी थिंजिन बगी वा फिरे फौ लोगुनी हाइबजी
ꯑꯩꯈꯣꯏ ꯃꯥꯏꯀꯩꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤ